Hai mayonnaise Lakipur Bazaar lai Adigi phi leibagi Lakipur Bazaar kana lapoi leiri plastic glass cup Lipna sa mayam paina leire Fajaba Likama Mangalsutra malaure Kasi na mau na hagit ha. Kasi laudare Mana leire liktuga Mangalsutra duga Sitani laure se phani karuna diama sari khadaga sari Pagana kanghan leire Kanghan se mayam asobagini Haje orange masuni Ada hangdoga di jangan laroi ka ware aba Sari leire sari si yam phajai mati Guwahati Rani ni lising ama tarai sena Ini set satu ini Itu Guwahati sari Itu Guwahati Rani Icham sari kai maming ko badi khangte cham khara Pan sẽ lại từ bên kia còn lại lắm. Sẽ làm cái này đấy. Sama ani Muhammad nama Taruk. Sini Lakipur Bazaar selalu bagi selera. Kanan se phi jam phai mayam view pamagati yam fajaba jogo bali selaire fajabaro comment ta haipiramu fajabara fajadara dikhangte ai mitta di jam phajai